ꯎꯝ ꯃꯤꯅ ꯁꯨꯝ ꯍꯥꯏꯕꯗ ꯄꯣꯖꯤꯇꯤꯚ ꯊꯤꯡꯀꯤꯡ ꯈꯛꯇꯪ ꯈꯜꯂꯨꯅ ꯍꯥꯏꯁꯦ ꯁꯤꯁꯦ ꯗꯥ ꯖꯦꯝꯁꯀꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯀꯩ ꯂꯩꯒꯦ? ꯑꯁ ꯍꯣꯏ ꯄꯣꯖꯤꯇꯤꯚꯁꯤ ꯌꯥꯔꯤꯉꯩ ꯈꯟꯒꯗꯕꯅꯤ ꯑꯗꯨ ꯃꯇꯥꯡ ꯃꯇꯥꯡ ꯂꯩ ꯍꯥꯏꯇꯥꯔꯦ ꯄꯣꯖꯤꯇꯤꯚꯀ ꯅꯦꯒꯦꯇꯤꯚꯀꯁꯦ ꯃꯥꯒꯤ ꯂꯦꯚꯦꯜꯁꯦ ꯆꯞ ꯃꯥꯟꯅꯅ ꯊꯝꯒꯗꯕꯅꯦꯕꯀꯣ ꯌꯥꯔꯤꯈꯩ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯉꯁꯥꯏ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯃꯇꯥꯡ ꯃꯇꯥꯡ ꯂꯩ ꯍꯥꯏꯁꯦ ꯅꯦꯒꯦꯇꯤꯚꯁꯦ ꯀꯩꯅꯣꯅꯦꯕ ꯅꯪ ꯅꯃꯥꯟꯅꯕ ꯑꯃ ꯂꯥꯛꯑꯦꯕ ꯃꯤ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯂꯥꯛꯑꯒ ꯅꯪꯁꯦ ꯏꯔꯣꯏꯕ ꯍꯩꯇꯦꯕ ꯑꯦꯛꯖꯥꯝꯄꯜꯅꯤꯀꯣ ꯑꯩ ꯄꯤꯔꯛꯏꯁꯦ ꯍꯥꯏꯗꯤ ꯃꯇꯥꯡ ꯃꯇꯥꯡ ꯂꯩ ꯍꯥꯏꯁꯦ ꯅꯪꯁꯦ ꯏꯔꯣꯏꯕ ꯍꯩꯇꯦ ꯑꯗꯣ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯄꯨꯈ꯭ꯔꯦꯕ ꯅꯪꯁꯦ ꯈꯪꯕ ꯅꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯌꯦꯕ ꯅꯪ ꯁꯤꯗ ꯍꯥꯏꯗꯤ ꯃꯥꯁꯦ ꯁꯨꯝ ꯆꯦꯂꯦꯟꯖꯀꯨꯝꯕ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯣ ꯅꯃꯥꯟꯅꯕꯗꯨꯅ ꯍꯥꯏ ꯅꯪ ꯁꯤꯗ ꯄꯨꯈ꯭ꯔꯤꯁꯤꯗ ꯆꯣꯡꯊꯔ ꯏꯔꯣꯏꯌꯣꯅ ꯅꯪꯗꯤ ꯏꯔꯣꯏꯕ ꯍꯩꯇꯦꯕ ꯑꯗꯣ ꯅꯪꯅ ꯄꯣꯖꯤꯇꯤꯚ ꯈꯇꯪ ꯈꯟ ꯇꯥꯔꯒꯗꯤ ꯅꯪ ꯆꯣꯡꯊꯔꯒ ꯏꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨ ꯇꯥꯔꯗꯤ ꯀꯩ ꯑꯣꯏꯔꯅꯤ? ꯌꯥꯡꯅꯔ ꯁꯤꯔꯣꯏꯗ꯭ꯔꯥ? ꯑꯗꯨ ꯄꯣꯖꯤꯇꯤꯚ ꯈꯜꯂꯦꯅ ꯑꯗꯨ ꯇꯧꯕ ꯌꯥꯗꯦꯕ ꯑꯗꯨ ꯃꯇꯝꯗꯨꯗ ꯅꯦꯒꯦꯇꯤꯚ ꯍꯥꯏꯕꯗꯨ ꯗꯔꯀꯥꯔ ꯂꯩꯌꯦꯕꯀꯣ ꯑꯩ ꯇꯧꯔꯣꯏ ꯑꯩꯁꯨ ꯍꯩꯇꯅꯅ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯅꯦꯒꯦꯇꯤꯚ ꯑꯃ ꯂꯥꯛꯀꯗꯣꯏꯅꯦꯕ ꯁꯤꯅꯤ ꯑꯗꯒꯤ ꯂꯩ ꯑꯃꯒ ꯍꯥꯏꯒꯦ ꯑꯩꯈꯣꯏꯅ ꯄꯣꯖꯤꯇꯤꯚꯁꯦ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯅꯦꯒꯦꯇꯤꯚ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯈꯪꯉꯕ ꯀꯩꯅꯣꯁꯤꯅ ꯍꯥꯏꯔꯣꯅꯦ ꯄꯦꯟꯁꯤꯟ ꯍꯥꯏꯔꯣꯅꯦ ꯄꯦꯟꯁꯤꯟꯁꯦ ꯏꯔꯛꯀꯗꯣꯏꯅꯦꯕ ꯆꯨꯝꯅ ꯍꯥꯏꯗꯤ ꯑꯗꯨꯗ ꯑꯁꯣꯏꯕ ꯑꯃꯗꯤ ꯌꯥꯎꯕ ꯌꯥꯏꯑꯕꯀꯣ ꯁꯣꯏꯕꯁꯦ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯁꯣꯏꯕꯁꯦ ꯌꯥꯎꯕ ꯌꯥꯏ ꯃꯗꯨ ꯑꯁꯣꯏꯕꯗꯨ ꯃꯨꯠꯊꯠꯅꯕ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯤꯕ ꯄꯣꯠꯁꯤ ꯀꯩꯅꯣꯅ ꯑꯣꯏꯗꯣꯏꯅꯦꯕ ꯏꯔꯥꯖꯔꯗꯣ ꯈꯪꯉꯕ ꯑꯅꯤꯁꯦ ꯊꯥꯗꯣꯛꯅꯕ ꯌꯥꯗꯦ ꯅꯦꯒꯦꯇꯤꯚꯀ ꯄꯣꯖꯤꯇꯤꯚꯀꯁꯦ ꯊꯥꯗꯣꯛꯅꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯑꯅꯤꯁꯦ ꯆꯞ ꯃꯥꯟꯅꯅ ꯂꯦꯚꯦꯜ ꯆꯞ ꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯒꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯪꯅ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗꯀꯣ ꯄ꯭ꯂꯥꯟꯁꯦ ꯇꯧꯕ ꯀꯥꯟꯗ ꯄ꯭ꯂꯥꯟ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯣ ꯅꯪ ꯇꯧꯔꯤꯕ ꯄ꯭ꯂꯥꯟꯗꯨꯗ ꯅꯪꯅ ꯈꯪꯗꯕ ꯀꯩꯅꯣ ꯇꯧꯗꯕ ꯃꯌꯥꯝ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯊꯕꯛꯁꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯀꯣ ꯁ꯭ꯇꯦꯞ ꯕꯥꯏ ꯂꯥꯛꯄꯁꯤꯗ ꯁ꯭ꯇꯦꯞ ꯈꯔ ꯃꯔꯛꯇ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯈꯤꯇꯪ ꯑꯋꯥꯕ ꯑꯣꯏꯔꯣ ꯈꯤꯇꯪ ꯀꯩꯅꯣ ꯇꯧ ꯈꯨꯗꯣꯡꯆꯥꯗꯕ ꯑꯣꯏꯔꯣ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗꯨ ꯅꯪ ꯄꯣꯖꯤꯇꯤꯚ ꯈꯜꯂꯦꯅꯀꯣ ꯃꯗꯨꯗꯣ ꯎꯔꯔꯣꯏꯕ ꯅꯪꯗꯤ ꯑꯩ ꯌꯧꯅꯕ ꯆꯠꯂꯅꯦꯅ ꯑꯗꯨ ꯃꯔꯛꯇꯨꯗ ꯊꯦꯡꯅꯒꯗꯣꯔꯤꯕ ꯄꯣꯠꯇꯣ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯑꯣꯏꯔꯣ ꯈꯪꯅꯕ ꯑꯃꯅ ꯈꯣꯠꯄꯅ ꯅꯪ ꯁꯨꯃꯥꯏꯅ ꯆꯠꯂꯗꯤ ꯌꯥꯔꯣꯏ ꯍꯥꯏꯍꯜꯂꯁꯦꯕ ꯑꯗꯨ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯃꯥꯁꯦ ꯅꯦꯒꯦꯇꯤꯚ ꯑꯣꯏꯗꯣꯏꯅꯦꯕ ꯈꯪꯕ ꯑꯗꯣ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯨꯗ ꯀꯩꯅꯣꯝꯃ ꯂꯩꯔꯦ ꯈꯣꯠꯂꯦꯁꯦ ꯈꯪꯕꯒꯤ ꯍꯥꯏꯔꯛꯏꯅꯦꯕ ꯑꯗꯣ ꯅꯪꯅꯗꯤ ꯃꯥꯁꯦ ꯅꯦꯒꯦꯇꯤꯚ ꯑꯁ ꯅꯪ ꯀꯩꯗꯧꯕꯩ ꯅꯦꯒꯦꯇꯤꯚ ꯈꯜꯂꯤꯅꯣ ꯈꯣꯠꯂꯤꯅꯣꯅ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯣ ꯀꯩꯒꯨꯝꯕ ꯅꯪꯅ ꯑꯗꯨ ꯆꯠꯄ ꯀꯥꯟꯗ ꯂꯝꯕꯤꯁꯦ ꯄ꯭ꯂꯥꯟꯁꯦ ꯆꯠꯄ ꯀꯥꯟꯁꯤꯗ ꯀꯩꯅꯣ ꯇꯧꯔꯦꯕ ꯈꯨꯗꯣꯡꯊꯤꯕꯁꯤ ꯅꯪꯉꯦꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯤꯗꯨꯅ ꯅꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯗꯣ ꯑꯁ ꯑꯩꯅ ꯍꯥꯏꯗꯣ ꯏꯃꯥꯟꯅꯕꯅ ꯍꯥꯏꯗꯣ ꯂꯧꯔꯝꯃꯗꯤꯀꯣ ꯑꯩ ꯁꯤ ꯅꯪꯉꯣꯏꯗꯕꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯀꯗꯣꯏꯅꯦꯕ ꯃꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯀꯤ ꯑꯃꯃꯨꯛ ꯍꯥꯏꯔꯁꯦꯕ ꯅꯪꯅ ꯅꯦꯒꯦꯇꯤꯚ ꯅꯃꯥꯟꯅꯕ ꯅꯦꯒꯦꯇꯤꯚ ꯈꯜꯂꯒ ꯍꯥꯏꯔꯛꯄꯗꯨꯅ ꯅꯪ ꯁꯨꯃꯥꯏꯅ ꯆꯠꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯣꯝꯗ ꯈꯤꯇꯪ ꯀꯣꯏꯊꯣꯛꯑ ꯆꯠꯂꯨ ꯑꯗꯨꯗ ꯑꯃꯨꯛ ꯇꯥꯟꯅꯔꯁꯦꯕ ꯑꯗꯨ ꯃꯥ ꯍꯧꯖꯤꯛꯀꯤ ꯂꯝꯕꯤꯗꯨꯗ ꯃꯔꯛꯇꯨꯗ ꯅꯪꯅ ꯀꯣꯏꯊꯣꯛꯑ ꯆꯠꯂꯦꯕ ꯀꯣꯏꯊꯣꯛꯑ ꯆꯠꯇꯥꯔꯒꯗꯤ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯣ ꯊꯦꯡꯅꯗ꯭ꯔꯦꯕ ꯅꯉꯣꯟꯗ ꯇꯥꯒꯗꯕ ꯗꯁꯥ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯊꯦꯡꯅꯗꯕꯤꯗ ꯆꯠꯈ꯭ꯔꯗꯧꯅꯦꯕ ꯃꯇꯦꯛꯇꯨ ꯂꯥꯟꯊꯣꯛꯑꯀꯥꯟꯗ ꯑꯗꯨꯗꯤ ꯅꯦꯒꯦꯇꯤꯚ ꯍꯥꯏꯕ ꯄꯣꯠꯁꯤꯃꯁꯨ ꯗꯔꯀꯥꯔ ꯂꯩ ꯄꯣꯖꯤꯇꯤꯚꯁꯤꯁꯨ ꯗꯔꯀꯥꯔ ꯂꯩ ꯑꯅꯤꯃꯛꯁꯤ ꯂꯦꯚꯦꯜ ꯆꯞ ꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯈꯪꯕ